ꯏꯆꯟ ꯀꯩꯅꯣꯅꯦ ꯑꯁꯤꯗ ꯊꯕꯤ ꯈꯔ ꯄꯥꯜꯂꯦꯕꯀꯣ ꯑꯍꯥꯎꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯍꯨꯔꯥꯜꯂ ꯆꯥꯁꯦꯕ ꯌꯥꯏ ꯌꯥꯏ ꯇꯥꯊꯣꯛꯁꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯨꯔꯥꯜꯂ ꯌꯦꯡꯁꯤ ꯆꯪꯁꯤꯜꯂꯣ ꯁꯤ ꯂꯩꯇꯣ ꯎꯕ꯭ꯔꯥ ꯁꯤꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯣ ꯑꯗꯨ ꯂꯩ ꯑꯗꯨ ꯍꯦꯛ ꯌꯥꯏ ꯃꯄꯨ ꯌꯦꯡꯉꯨꯀꯣ ꯃꯄꯨ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯐꯤꯈꯥꯎ ꯌꯥꯎꯕ꯭ꯔꯥ ꯐꯤꯈꯥꯎ ꯌꯥꯎꯋꯦ ꯌꯥꯎꯋꯦ ꯊꯤꯌꯨ ꯇꯞꯅ ꯊꯤꯌꯨ ꯑꯃꯁꯨ ꯂꯩꯔꯦ ꯑꯃꯁꯨ ꯂꯩꯔꯦ ꯏꯅꯥꯎ ꯑꯩꯗꯤ ꯎꯗ꯭ꯔꯦꯅꯦ ꯁꯤ ꯈꯤꯇꯪ ꯄꯤꯍꯦ ꯑꯩꯗꯤ ꯎꯗ꯭ꯔꯦꯕꯣ ꯁꯤ ꯄꯤꯛꯏ ꯌꯥꯔꯣꯏ ꯑꯩꯗꯤ ꯎꯗ꯭ꯔꯦꯕꯣ ꯃꯄꯨ ꯌꯦꯡꯉꯨꯅ ꯁꯤ ꯌꯥꯔꯣꯏ ꯊꯕꯤ ꯏꯗꯣꯝꯆꯥ ꯀꯩꯅꯣꯅꯤ ꯊꯕꯤ ꯑꯃꯅꯤꯗ ꯁꯨꯝ ꯍꯦꯛꯀꯦꯅ ꯄꯤꯕꯗꯣ ꯀꯌꯥ ꯍꯥꯎꯇꯦꯅꯦ ꯅꯪꯕꯨ ꯍꯦꯛꯎꯅꯦꯍꯦ ꯃꯄꯨ ꯀꯧꯁꯤꯜꯂꯛꯑꯦꯅꯦ ꯑꯩꯗꯤ ꯌꯥꯔꯅꯤ ꯐꯤꯈꯥꯎ ꯆꯟꯗꯣꯔꯦ ꯆꯟꯗ꯭ꯔꯦ ꯂꯩꯌꯦ ꯑꯩ ꯍꯥꯞꯆꯜꯂꯦ ꯑꯍꯨꯝꯃꯨꯛ ꯂꯩꯔꯦ ꯌꯥꯔꯕ ꯌꯥꯅꯤꯀꯣ ꯍꯣꯔꯦꯟ ꯌꯥꯒꯗ꯭ꯔꯕ ꯆꯔꯥ ꯐꯥꯗ꯭ꯔꯣ ꯌꯥꯅꯤ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯗ ꯌꯥꯗ꯭ꯔꯣ ꯌꯥꯅꯤ ꯑꯣ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯑꯩꯁꯨ ꯈꯔꯗꯤ ꯌꯥꯎꯔꯦ ꯃꯄꯨ ꯊꯕꯤ ꯍꯦꯛꯏ ꯏꯗꯣꯝꯆꯥ ꯏꯗꯣꯝꯆꯥ ꯀꯩꯅꯣꯅꯤ ꯊꯕꯤꯁꯦ ꯍꯨꯔꯥꯜꯂ ꯆꯥꯕꯅ ꯍꯥꯎꯋꯦ ꯇꯧꯅꯤ ꯂꯥꯛꯑꯣꯅꯦ ꯌꯥꯅꯤ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣꯅꯦ ꯑꯩ ꯅꯛꯁꯜꯂꯛꯏꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯏꯗꯣꯝꯆꯥ ꯆꯦꯜꯂꯛꯑꯣ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯈꯪꯒꯥꯎ ꯑꯃꯨꯛ ꯇꯥꯍꯧ ꯇꯥꯔꯦꯅꯦ ꯊꯕꯤ ꯍꯥꯞꯄꯗ ꯇꯧꯔꯅꯤ ꯑꯩ ꯈꯨꯠꯅ ꯑꯣꯏ ꯄꯥꯏꯔꯛꯑꯝꯅꯤ ꯂꯥꯛꯑꯣ ꯏꯅꯧ ꯂꯥꯛꯑꯣ ꯃꯄꯨꯅ ꯍꯥꯟꯅ ꯂꯥꯛꯄ ꯇꯥꯔꯦ ꯃꯐꯝ ꯑꯁꯥꯏꯅ ꯈꯔ ꯐꯖꯩ ꯍꯥ ꯐꯖꯩ ꯂꯥꯛꯑꯣ ꯑꯩꯗꯤ ꯁꯦꯟꯗꯟ ꯊꯥꯐꯝꯒꯤ ꯊꯥꯒꯦ ꯊꯤꯒꯤꯔ ꯐꯖꯒꯦꯔ ꯅꯪ ꯁꯦꯟꯗꯟ ꯀꯌꯥ ꯊꯥꯔꯒ ꯍꯨꯔꯥꯜꯂꯛꯑꯕ ꯈꯪꯗꯦ ꯌꯦꯡꯒꯦ ꯅꯪ ꯌꯥꯅꯤꯌꯦ ꯑꯩ ꯌꯥꯝ ꯍꯨꯔꯥꯟꯂꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯍꯨꯔꯥꯟꯂꯝꯗꯧ ꯃꯥꯟꯗꯦ ꯃꯁꯤꯡ ꯊꯤꯌꯨ ꯑꯃ ꯑꯅꯤ ꯂꯩꯔꯦꯀꯣ ꯑꯍꯨꯝ ꯈꯛꯇ ꯑꯧ ꯑꯁ ꯑꯩꯗꯤ ꯆꯤꯡꯅꯕ ꯍꯥꯏꯁꯤꯅꯦ ꯈꯔ ꯇꯤꯡꯊꯧ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯀꯣ ꯈꯔ ꯇꯧꯔꯦꯅꯦ ꯁꯤꯒ ꯃꯔꯤ ꯁꯤ ꯂꯣꯏꯕ ꯃꯥꯟꯕ꯭ꯔꯥ ꯅꯣꯏꯗꯤ ꯃꯥꯟꯗꯦ ꯁꯤ ꯂꯣꯏꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯦ ꯑꯃꯁꯨ ꯋꯥꯠꯂꯤ ꯌꯥꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯀꯣ ꯇꯔꯦꯠ ꯅꯤꯄꯥꯜ ꯁꯦ ꯌꯥꯔꯦ ꯄꯨꯟꯅ ꯊꯝꯃꯣ ꯁꯤꯗ ꯅꯩꯔꯦ ꯑꯄꯥꯝꯕ ꯈꯜꯂꯣ ꯁꯤꯗ ꯁꯥꯏꯔꯗꯧꯅꯤ ꯑꯩꯗꯤ ꯁꯤꯗ ꯂꯩ ꯑꯩ ꯁꯤ ꯑꯣꯏ ꯇꯧꯔꯒꯦ ꯈꯔ ꯄꯤꯛꯄꯁꯤꯒ ꯇꯧꯖꯔꯦ ꯏꯕꯥꯅꯤ ꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯂꯥꯏꯒꯤ ꯊꯥꯗꯣ ꯁꯤꯅ ꯂꯥꯏꯒꯤꯀꯣ ꯂꯝꯗ ꯆꯥꯕꯅꯤꯅꯅꯦ ꯃꯆꯦꯠ ꯑꯃ ꯊꯝꯃꯣ ꯍꯨꯔꯥꯜꯂ ꯆꯥꯕꯩꯔ ꯈꯪꯗꯦ ꯍꯥꯎꯋꯤꯅꯦ ꯃꯍꯥꯎ ꯂꯩꯌꯦ ꯊꯨꯝ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯍꯥ ꯃꯁꯥꯒꯤ ꯑꯗꯨꯝ ꯊꯨꯝ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯃꯇꯪ ꯆꯥ ꯄꯦꯟꯗꯦꯅꯦ ꯆꯠꯈ꯭ꯔꯣ ꯃꯁꯥ ꯑꯃ ꯆꯥꯎ ꯁꯤ ꯆꯥꯎ ꯄꯨꯟꯅ ꯑꯃ ꯆꯥ ꯌꯥꯅꯤ ꯑꯃꯗꯤ ꯂꯣꯏꯒꯤꯗꯣꯏ ꯅꯪꯅ ꯑꯩꯅ ꯄꯨꯔꯥ ꯃꯦꯆꯤꯟꯅꯤꯅꯦ ꯑꯗꯨꯗꯤ ꯈꯣꯡ ꯑꯃꯨꯛ ꯊꯣꯛꯄ ꯈꯣꯡ ꯑꯃꯨꯛ ꯊꯣꯛ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯨꯔꯥꯜꯂ ꯆꯥꯕꯅꯤꯅꯅꯦ ꯌꯨꯝꯗ ꯄꯨꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯑꯉꯥꯡꯁꯤꯡꯅ ꯊꯣꯝꯃꯁꯤ ꯉꯝꯗ꯭ꯔꯒꯗꯤꯀꯣ ꯉꯝꯃꯕꯨꯗꯤ ꯉꯝꯃꯁꯦ ꯉꯁꯤ ꯂꯩꯔꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪ ꯉꯝꯒꯗ꯭ꯔꯕ ꯃꯔꯤꯁꯦ ꯉꯝꯗꯦ ꯑꯩꯗꯤ ꯁꯤꯅ ꯊꯨꯝ ꯊꯥꯛꯄꯗ ꯂꯣꯏꯅꯤ ꯀꯦꯃꯦꯔꯥ ꯅꯝꯕꯩꯗꯤ ꯄꯤꯔꯤꯀꯣ ꯃꯣꯏꯗꯤ ꯆꯝꯖꯥꯎ ꯐꯨꯟꯅꯤ ꯑꯩ ꯁꯤꯅ ꯌꯥꯔꯦ ꯄꯨꯛ ꯊꯜꯂꯦ ꯅꯪ ꯁꯤꯗ ꯆꯥꯔꯗꯤ ꯆꯥꯛ ꯆꯥꯗ ꯌꯥꯔꯣꯏ ꯅꯪ ꯉꯝꯗꯤ ꯉꯝꯅꯤꯀꯣ ꯌꯦꯡꯒꯦ ꯅꯪ ꯇ꯭ꯔꯥꯏ ꯇꯧ ꯁꯤ ꯑꯅꯤꯁꯦ ꯅꯪ ꯉꯝꯖꯔꯣꯀꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ
Đây quá. Cắn rồi. Một cái tinh thần này. Xả lùi thôi, một tầng này. Nhưng chỉ rồi. Vừa làm này để chị. Sai. Sao pakai yang Ra cái nhộm ra ra bật sẵn hồi nhưng đây ra mấy cái